ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ Facebook ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯄ ꯄꯣꯁ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯑꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯃꯤꯌꯥꯝꯅ ꯇꯥꯅꯤꯡꯂꯛꯇ꯭ꯔꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯥꯝ ꯁ꯭ꯌꯥꯝ: ꯍꯧꯖꯤꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯃꯍꯨꯠ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯉꯁꯤ ꯂꯪꯊꯕꯥꯜ ACꯒꯤ ꯀꯔꯥꯝ ꯈꯨꯜꯗ MLA ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ 3 ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯒꯤ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯔꯥꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯍꯥꯏ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLAꯁꯤꯡꯗ ꯂꯥꯎꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯌꯨ ꯊꯛꯆꯜꯂꯒ ATꯅ ꯋꯥꯅ ꯊꯤꯡꯂꯤꯕ ꯄꯜꯗꯨ ꯊꯨꯒꯥꯏꯔꯛꯑꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯊꯨꯝꯂꯕꯅꯤꯅ ꯂꯣꯏ ꯊꯨꯝꯍꯟꯗꯧꯅꯤ ꯍꯥꯏꯔꯛꯑꯦꯌꯦ꯫ ꯁꯤ ꯐꯨꯔꯨꯔꯦ ꯈꯜꯂꯣ ATꯅ ꯃꯤ ꯐꯨꯏ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯣꯛꯅꯤꯡꯕ ꯄꯥꯎ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯂꯥꯟꯁꯤ ꯇꯣꯛꯂꯁꯤ, ꯁꯦꯔꯦꯟꯗꯔ ꯇꯧꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯄ꯭ꯔꯖꯥꯁꯦ ꯂꯣꯏꯕ ꯇꯥꯔꯦ꯫ ꯂꯥꯟ ꯌꯥꯎꯋꯦꯁꯨ ꯈꯪꯗꯦ, ꯌꯥꯎꯗꯦꯁꯨ ꯈꯪꯗꯦ, ꯗꯤꯃꯥꯟ ꯃꯌꯥꯝꯁꯤꯅ ꯂꯩꯕꯥꯛꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯄꯩꯁꯥ ꯄꯤꯗꯕꯒꯤ ꯃꯤ 2 ꯂꯥꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯄꯥꯎ ꯂꯩꯔꯦ꯫ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯁꯦꯔꯦꯟꯗꯔ ꯇꯧꯈ꯭ꯔꯗꯤ ꯂꯥꯟ ꯇꯧꯔꯔꯣꯏ, ꯑꯗꯨꯗꯤ ꯗꯤꯃꯥꯟꯁꯨ ꯂꯥꯛꯄ ꯌꯥꯔꯔꯣꯏ, ꯇꯣꯛꯂꯁꯤ ꯀꯩꯗꯧꯅꯤ? ꯃꯩꯇꯩ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝ ꯇꯨꯀꯠꯆꯕ, ꯍꯪꯒꯣꯏꯕ ꯐꯥꯎꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯄꯨꯟꯁꯤ ꯑꯦꯂꯥꯡ ꯍꯥꯏꯔꯤꯕ Facebook ꯑꯦꯀꯥꯎꯟꯠ ꯑꯁꯤꯅ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯃꯩꯇꯩꯗꯤ ꯃꯩꯇꯩ ꯑꯣꯏꯅ ꯂꯩꯕꯗ ꯀꯔꯤ ꯀꯥꯏꯒꯦ? ꯊꯥꯏꯅ ꯒꯧꯔ ꯙꯔꯃ ꯆꯠꯂꯝꯗ꯭ꯔꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯒꯣꯄꯤ ꯆꯟꯗꯣꯜꯒꯤ ꯃꯍꯨꯠꯇ ꯃꯥꯂꯦꯝ ꯂꯩꯁꯥꯅ ꯃꯍꯨꯠ ꯁꯤꯜꯂꯗꯕ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯤꯅ ꯂꯩꯕꯥꯛ ꯃꯨꯟꯒꯗꯒꯤ ꯇꯧꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯀꯥꯡ ꯆꯤꯡꯕ, ꯔꯊ ꯖꯇ꯭ꯔꯥꯗ ꯉꯥꯎꯔꯤ, ꯏꯝꯐꯥꯜ ꯂꯩꯇꯦ ꯑꯁꯤꯔꯥ? ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤ ꯂꯋꯥꯏ ꯃꯆꯥꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯒꯤ ꯅꯈꯣꯏꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯂꯤꯕꯅꯤ ꯀꯥꯎꯗꯕ ꯐꯩ꯫ ꯏꯝꯐꯥꯜ ꯃꯆꯥꯁꯥ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤ ꯊꯥꯗꯣꯛꯂꯝꯂꯗꯤ ꯃꯥꯏꯒꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯒꯅꯤ ꯀꯥꯎꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯍꯧꯒꯅꯤ, ꯑꯊꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯆꯥꯏꯒꯅꯤ, ꯊꯥ ꯐꯥꯕꯒ ꯑꯩꯈꯣꯏꯒꯤ ꯃꯣꯡꯐꯝ ꯅꯥꯄꯤ ꯁꯣꯡꯖꯟꯈꯤꯅꯤ, ꯊꯦꯠꯂꯝꯕ ꯐꯣꯇꯣ ꯁꯦꯒꯥꯏꯈꯤꯅꯤ, ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯥꯎꯈꯤꯒꯅꯤ, ꯑꯗꯨꯕꯨ ꯄꯣꯛꯅꯐꯝ ꯏꯃꯥ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯅ ꯅꯆꯥꯁꯤꯡꯅ ꯈꯪꯅ ꯈꯪꯅ ꯊꯋꯥꯏ ꯄꯥꯝꯃꯨꯗꯅ ꯊꯦꯡꯅꯖꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯊꯛꯇ ITLFꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯄꯨ ꯃꯨꯠꯊꯠꯅꯕ ꯁꯤꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ITLFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯀꯨꯀꯤ-ꯖꯣ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯃꯩꯇꯩ ꯐꯣꯔꯁꯁꯤꯡꯅ ꯊꯤꯡꯅꯕ ꯀꯔꯤꯝꯇ ꯍꯣꯠꯅꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯔꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖꯨꯑꯦꯜ ꯑꯣꯔꯥꯝꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯐꯣꯡꯗꯣꯛꯈꯤꯕꯕꯨ ITLFꯅ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡꯅꯤ꯫ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯟꯅ ꯄꯥꯎꯗꯝꯂꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯁꯖꯤꯋꯥ ꯖꯦꯜꯗ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯦꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯆꯪꯂꯛꯄꯗꯒꯤ ꯐꯥꯔꯕ ꯃ꯭ꯌꯥꯟꯃꯥꯔꯤꯁ 43, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃ, ꯏꯖꯤꯞ ꯑꯃ ꯄꯨꯟꯅ 39 ꯁꯖꯤꯋꯥ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯦ ꯆꯥꯡ ꯄꯤꯔꯕ ꯃꯇꯨꯡ ꯀꯣꯔꯠꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯕꯨ ꯀꯔꯝꯕ ꯃꯔꯝꯗ ꯍꯜꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯐꯤꯂꯝ ꯐꯣꯔꯝꯒ ꯃꯔꯤ ꯂꯩꯅꯗꯦ, ꯑꯃꯣꯠꯄ ꯂꯝꯆꯠ ꯁꯥꯖꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯒꯤ ꯃꯊꯛꯇ ꯂꯨꯞ ꯑꯃꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯥꯗꯣꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯐꯤꯂꯝ ꯐꯣꯔꯝꯅꯁꯨ ꯂꯨꯞ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯐꯤꯂꯝ ꯁꯨꯇꯤꯡꯒꯤ ꯋꯥꯡꯃꯗ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯊꯣꯛꯄ ꯃꯔꯝꯅ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ. ꯔꯣꯅꯦꯜ ꯆꯟꯗ꯭ꯔ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫
अतोपा पोस्ट अमदा चोंगथाम बिजोय सिंह थागलक पोस्ट अमखक शेयर तौजगे 17 जून 2024 मंडे की पुंग मरी ताब मतमदा यूनियन होम मिनिस्टर श्री अमित शाह की ऑफिस मणिपुर की इरांग लोइसिंदुना शांति पुरकनबा वा खनबदा मणिपुर की सीएम इनवाइट तौरखिदे अमसुंग यावखिदे हाइबगी मातांगदा सेंगदोक सेंजिन याम तौनरी अइगी ओइबा वाफम अमतंग थमजगे अहानबदा सीएम ओइना वासक लौबा नुमित्तगी श्री एन बीरेन सिंह सी पॉलिटिशियन अमा ओइद्रे महाक स्टेट असिगी डी फैक्टो रियल चीफ एग्जीक्यूटिव ऑफिसर नि अनिसुबदा ऑनरेबल गवर्नर ना डी जूरी नॉमिनल चीफ एग्जीक्यूटिव नि पीआर मनुंगदा गवर्नर ना अनिमक ओइ अहुम सुबदा श्री अमित शाह सु हौजिक पॉलिटिशियन अमा ओइना लौबा यादबगुम श्री बीरेन सु पॉलिटिशियन अमा ओइना क्लासिफाई तौबा लानगनी मरी सुबदा येनरिबा अमसुंग कंफ्यूजन थोगलिबा वफमदी हौजिक फाउदी पीआर लौथोकपा लैत्री मरम अदुना हाइरिबा मीटिंग अदुदा फेडरलिज्म की स्पिरिट ऑनरेबल सीएम ना याफम थोकपा मिफम अदुदा करिगी ऑनरेबल गवर्नर ना महुत सिल्लगा चटलिबनो हाइबसिनी मंगा सुबदा मणिपुर की मतंगदा सीना अरोइबा नते कयारक तौरखिनी होम मिनिस्टर ना दरकार लैखलदी पॉलिटिकल पार्टी सीएसओ स्टूडेंट बॉडी एक्सेट्रा मथंग मथंग लोइना कौरकपसु यारी सीएम सु अदुम कौरकपा यारी तरुक सुबदा मियाम ना लांगतक ना खंगनिंगलिबसी आर्टिकल 355 की मतंगदा कंफ्यूजन अमा लैरिबा असिगुमना हौजिक मणिपुर दा पीआर लैरबरा और पीआर थमलनी हाइबगी सिग्नल पीरिबरा हाइबसिने एनिमेटेड सस्पेंशन अमदी असेंबली डिजॉल्व तौरगा पीआर थंब तारदी लोन थंब याब नते याम स्पेकुलेट तौद्रसु याय हाइजबनी अदुसु सेंगदोलनी हाइदुना पॉलिटिकल एग्जीक्यूटिव कायना तौबिरकपसिदी रियलिटी द खरा चानदब माली असोइब अरानब यावरसु ngakpi heiba singna ngakpi gani haina mahakna share tawrle अतोपा पोस्ट अमदा रोबिन मंगांग खवैराकपम थागलकपा पोस्ट अमखक शेयर तौजरके लैबाकसिदा सानरिबा सेंजाव पाइबा सिंगी लीला सिसु अंगकपा अमनी मियामगी अवा अना तारबा सिंगी मतेंग याम पांगबा सारगा लेमना लायेंग बिरिनी कायना तौजरिसिबु हॉस्पिटल सिदी मफम दुगी तोलोब सिकी अमा फंगजबा स्टाफ सिंगदगी थागी पैसा मयाम अमा कक्थतुना लैरमेने इसिंग इचाव थोखिबगिसु अमुकसु कक्कनी हाइरी फजरेने मतेंग खुपांगसी सिगुम्बा खाद्रक माद्रक की हॉस्पिटल चलाइरिबा खरा सिंगसिगी चेक्सनिंगाई ओइ थाजनिंगाई ओइदे परा तंबीबा दरकार ताइ हाइना महाकना शेयर तौरगले अतोपा पोस्ट अमदा रोबिन मंगांग खवैराकपमदगी अमुकजु लौखटजगे मैतै लाइनिंग चटपा सिंगबु मैतै गौरिया कांगबु न थीना करेमनरी अमुक चप मानना कांगबु अमना गौरियाबु थीना चैरी नखोइसिना रो येंगनबा माइथिबा पिदुइसे हाहा हाइना महाकना शेयर तौरगली ngasigiди matang asida video asi loisinjarage channel sibu nungsibiduna subscribe tausanbiu haina ningsingjari aigi atopa channel viral news manipur haina lairiba channel asibu su subscribe tausanbiu channel adugi link description da hapcharamge channel asida hojik thokniba viral oiriba phongphong sariba news sing update taujarake thank you